ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯥꯏꯕꯨꯒꯤ ꯂꯩꯆꯨ ꯚꯤꯂꯦꯖꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅ ꯆꯤꯡꯅꯕꯁꯤꯡꯅ ꯆꯠꯊꯔꯛꯄ ꯑꯦꯝꯕꯨꯁꯅꯤ ꯍꯥꯏꯕ ꯊꯧꯑꯣꯡ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 19ꯒꯤ ꯍꯛꯆꯥꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯖꯦꯅꯤꯝꯁꯇ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯄꯨꯔꯛꯇꯨꯅ ꯊꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯍꯛꯆꯥꯡ 12ꯒꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯉꯝꯈ꯭ꯔꯦ ꯑꯅꯤ ꯑꯃꯗꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ preliminary superficial observation da makoi nongmai kapnabada laikhitaba oiramdaba yai makhut chalaba khuki military chingnaba sing aduna hatpa oiramba yai haina thajanari ngasi jenims mokta lakhiba laikhidraba imung manunggi miyoi singi maikaidagi tholiba thodok asigi matangda penda wafam kaya phongdorakpada ngasina miyoi 19 laikhidre hayengna miyoi kya sigadoriba ke haina lengak tanglapagolena lamdamas da tholiba rang asibu Kangsin usinadana lairiba lengak ta wahang kaya su hanglakni amarom da laikhidraba miyoi 19 gi hakchang adu pune Imphal East District ke manung chana leiba Andro Tarau Thelda aroiba mathau mangam pangthoklagani haidei Ay, que no te vayan a darle toque. Y se da coquino, pego, que no. Wow, masay na may hangkang. Eh, ano? ¿Qué? Yo sí tú cargo yo. Lấy bà riêng lúc cái nào nóm lên ai chả chứ mà lấy bác kỳ chất cái này chất cái đấy adu môi nó cái chú kula chú ốc đó nó adu bị đấy ngay khi cái सरकार gì này mà lấy bác kỳ cái tàu đi bắt thổi lấy bác ngang mày mà hoàn là chứ ngay khi cái सरकार gì này mà tôi nó biến đấy sao lại vẫn nó cút ra phá ra Alan baju makoi na natro nga chibo wangang dir bakari no thamoi ji chida bukari pien do ribo halo ai koi mama ma pa oi bai ko ju chai ma tung il lage hat piro ai koi bo ju hat piro kari no moi na pin ngai ni su kari da no makoi na pam kon da na ngai na le da lai ba ki wari ba khul lai lo jing lo ya da le ba Isa isu na wari jadi ngasi bukang da bro moi na mama ma pa oi ba kaya na wari ba tumbam jabang kaya kang dri ba makoi na tumin lai ba kari gino makoi di kana ju karim tonga moi na lai rim na tro piende ai moi de su piende Wala ni ay pagame sarkar se masitok piro santi lere ay pawai ay binagano ay kiisa sibagiti ay kaparoy magumba mataw na lay ba kaya sakramane ay kiisa kagtane iramtam se abugtakan biyo tabiyo sarkar na santi lere ay bingano ko ay kiisa sulaw jaroy mayam nagkatung le ay di maki kanatraba poti na kay daw no ay ngonda ay Pandre, ay isa na maribaki kat kay pado ay amaraw mama ay sukat kani isa kita mata ay sukat pa nga may inay pa kita mata saragara na magtatabi o santi lay de ay bigano santi lay de ay bigano peace lay de ay bigano kaday de no peace saragar tabi o ang mataw tabi o Khangde pendabadi yam pende nungaite yam nungaite sumai tongne habaje akhoi amatta thajade korwaite na bang khangde mayam gi oina mana thola bani na mayam na tobudo adum akhoi su adum yana adum lepe nungchibana magi akhoi babara magi mapasu laigidreba magi machimnaw na mari ne nupa ani nupi ani mana yana pi ngai chahi tara phadringai laigidreba kakado adagi babana chaga adum pulap adum laimine khoi chinaw pulap oina mapadu ngana laitabani na khoi amatani oina laimine eba
ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯗꯒꯤꯁꯨ ꯌꯥꯝ ꯑꯍꯣꯡꯕ ꯂꯥꯛꯄꯁꯤꯅꯗꯤ ꯃꯣꯏꯁꯦ ꯐꯒꯗ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗ꯭ꯔꯥ ꯈꯜꯂꯒ ꯁꯨꯝ ꯂꯩꯕꯁꯦ ꯁꯨꯝ ꯇꯥꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯁꯦ ꯂꯣꯏ ꯂꯣꯏꯁꯟꯅꯤꯡꯉꯦ ꯂꯣꯏ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯃꯅꯤꯄꯨꯔꯁꯤꯗ ꯁꯨꯡꯂꯩ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯏꯟꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒ ꯂꯣꯏꯁꯟꯅꯕ ꯑꯃ ꯑꯉꯝꯕ ꯑꯃ ꯇꯥꯟꯅꯅꯤꯡꯉꯦ ꯏꯁꯥ ꯃꯕꯨꯛꯇ ꯌꯥꯎꯔꯒ ꯑꯩ ꯂꯃꯟ ꯈꯨꯝꯃꯁꯤꯔ ꯍꯥꯏꯕꯕꯨ ꯈꯜꯂꯛꯑꯦ ꯌꯥꯝ ꯈꯜꯂꯦ ꯄꯦꯟꯗꯕꯗꯤ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯑꯗꯨ ꯏꯆꯥꯅ ꯃꯌꯥꯝ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯣꯏꯅ ꯏꯆꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯕꯥꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯀꯠꯊꯣꯛꯄ ꯉꯝꯕꯁꯦ ꯑꯁꯤꯃꯨꯛ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯖꯔꯦ ꯁꯤꯗ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯥꯏ ꯐꯤꯕꯝꯁꯤ ꯉꯁꯥꯏ ꯃꯣꯏꯅ ꯀꯧꯁꯜꯂꯛꯄꯗ ꯑꯩ ꯆꯪꯉꯒ ꯌꯦꯡꯉ ꯃꯃꯥꯏꯗꯨ ꯃꯣꯏꯅ ꯍꯥꯟꯅ ꯗꯥꯛꯇꯣ ꯄꯨꯔꯥ ꯀꯣꯞꯁꯜꯂꯦ ꯃꯣꯏꯅ ꯍꯥꯏ ꯃꯃꯥꯏꯁꯦ ꯍꯥꯟꯅ ꯃꯨꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯃꯨꯗꯦ ꯍꯥꯏꯅ ꯍꯥꯏ ꯃꯣꯏꯅ ꯐꯨꯕꯒꯤ ꯑꯗꯒꯤ ꯆꯩꯅ ꯊꯥꯕꯒꯤ ꯑꯗꯒꯤ ꯎꯇꯨꯞꯅ ꯀꯔꯤꯅ ꯄꯥꯡꯀꯟꯗ ꯀꯟꯁꯟꯕ ꯌꯥꯅꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯉꯩꯒꯤ ꯑꯩꯈꯣꯏ ꯂꯤꯜ ꯍꯥꯠꯄꯗꯧꯅ ꯂꯤꯜꯂꯕꯣ ꯍꯥꯠꯄꯗꯧꯅ ꯍꯦꯛꯇ ꯍꯥꯠꯄ ꯌꯥꯅꯤ ꯍꯟꯖꯟꯗꯦ ꯍꯧꯖꯤꯛ ꯃꯥꯅ ꯃꯣꯏꯔꯥꯡꯒꯤ ꯑꯩꯅ ꯑꯃꯨꯛ ꯃꯣꯏꯔꯥꯡ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕ ꯃꯅꯥꯎꯄꯥ ꯑꯇꯣꯝꯕꯁꯤꯒ ꯏꯅꯥꯎꯅꯨꯄꯥ ꯑꯃꯒ ꯑꯗꯩ ꯏꯌꯥꯝꯕ ꯑꯃꯒ ꯏꯌꯥꯝꯕꯩ ꯃꯆꯥ ꯑꯃꯒ ꯃꯥꯒꯅ ꯑꯃꯨꯛ ꯀꯨꯝꯕꯤꯒꯤ ꯂꯩꯔꯛ ꯑꯆꯧꯕ ꯍꯥꯏꯗꯨꯗ ꯏꯆꯥꯅꯨꯄꯤꯒ ꯃꯃꯥꯒ ꯑꯌꯥꯝꯕ ꯑꯍꯟꯁꯤꯒ ꯔꯨꯛꯀꯤꯁꯤꯒ ꯃꯣꯏ ꯑꯍꯨꯝꯅ ꯀꯨꯝꯕꯤ ꯂꯩꯔꯛ ꯑꯆꯧꯕꯗ ꯂꯩꯕꯅꯤ ꯇꯣꯉꯥꯟ ꯉꯥꯛꯇꯅꯤ ꯂꯩꯔꯤꯁꯤ ꯉꯔꯥꯡ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯅ ꯆꯤꯡꯅꯕꯁꯤꯡꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥ 12 ꯑꯗꯨ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯀ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯅꯕꯒꯤꯗꯃꯛ ꯍꯧꯖꯤꯛ ꯀꯟꯅ ꯆꯠꯊꯔꯤ ꯃꯤꯑꯣꯏ 12 ꯑꯗꯨ ꯍꯧꯖꯤꯛ ꯃꯁꯛ ꯃꯃꯤꯡ ꯂꯣꯏꯅꯃꯛ ꯈꯪꯕ ꯉꯝꯂꯦ ꯍꯧꯖꯤꯛ ꯃꯈꯥ ꯆꯠꯊꯔꯛꯄꯒ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯀꯗꯥꯏꯗ ꯐꯨꯝꯒꯅꯤ ꯃꯐꯝ ꯑꯃꯈꯛꯇꯪꯗ ꯐꯨꯝꯒꯅꯤ ꯏꯃꯨꯡꯁꯤꯡꯗ ꯄꯨꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯀꯟꯅ ꯈꯟꯅ ꯅꯩꯅꯕꯒꯤ ꯐꯤꯕꯝ ꯑꯗꯨꯅꯤ ꯂꯩꯔꯤꯕꯁꯤ ꯍꯧꯖꯤꯛ ꯄꯣꯁꯃꯣꯔꯇꯦꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯃꯈꯛꯇꯪꯗ ꯐꯨꯝꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯈꯟꯅꯔꯤ